Online manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau iduningthogi postagi lokotjarake China unofficial amadi official Christian masing 30 to 40 million sure maru oina Protestant 90 piece amadi Catholic 10 piece population ni China di church register tawba pak yade maram aduna underground house church na masing yami Myanmar ga naknaba China gi Yunnan province da Protestant Christian 5 piece na Haibadi 1.52 million Christian population lay. Kuki singna makhoi demand fangnanaba China gi alliance oikiba haiba aseda karisu ngakningai oide maramdi Mizoram MNF movement matamdasu China amadi Pakistan dagi MNF namating lauki. Kuki singi demand fangnaba China gi Yunnan province da laiba Chinese Christian sing dagi mateng launaba kanna honari. Hauji India government na Kuki haiba asi kanano haiba tapna gyan taba horaklagani. Thadaugi text asida haribasi Kuki singna separate administration ta singna fange hairagadi Chinese government Chinese people ga alliance leigadabani aduga Israel government amadi Israel da lariba Kuki singasu understanding thamgadabani Aikoina China amadi Israel gi mateng lauraga aikoigi ese demand thuna fangnanaba India amadi BJP government asi attack tawgadabani so da lariba UPF KNO sing asi tumina laikre public da responsibility free oina supiba ngamde maram aduna public na leader ama khalaga aikoigi lam fangnanaba hotnagadabani struggle asida maram chadana sikraba sibadawna lairaba lam amadi property mangkhriba sing asi hojik oriba su militant singna silent ta laiba power freely public ta pidaba maramna thoalibani aikoigi public singna matam pombada separate administration gi kholaw kana lawi adubu arembada taduna toklei India gi opposition Congress party dagi fana kana mateng panglaktuna su ese demand mai pak pangamdre wafam sing asi khana balorba matung action da onthoknanaba Kuki leader singna plan yat khrabani Pauning khol dagi lokotjarake mitopna laksin khiduna yellow mi sing mutkibasu yai mirol kaya da tokhai tabagi wakhal leinaraktana chingmi tami loinana furuf kanglup khainadana amana amagi mateng pangladuna nungsi chanana punna leiminarakli adubu hawjiki mirol asina haukiba chahi kharadagi punna himinarakpa punbagi saktam asi kaihanduna tongan-tonganba punsi mahing amamamda leinanaba honarakli mamangai ningthau panba leibak oiringai loilam sandokpa British ke lengak makhada leitringai leiba asigi miyamna punna hingminarambagi phibam aduda adumak leirabadi leiba asigi chawkhatpa asi khumang yangsiduna prithibigi miyamna kalaknaba sakhangnagani Pak Chauraba India gi manungda tension khibadagi leiba asida leiramba yelhomi singi saktam mitop singna manghalakadra haina mi painaringai yelhomi singi apunbagi saktam mangsilakadra haibagi mi paibasu yausilaklei India lengana chingtam khaidoktuna tongan ba chana pathab lehalakpa amadi atai kanglup kaya khaidoktuna manadaba chakthung piduna tongan miyeng yengduna lengaklakpadagi apunbagi masak adu mangkhiduna aigi proof kanglupki wakhal khannaraklei masigi mayaina Chingmi singna Hill Area Committee ki makhada Autonomous District Council Bill 2021 semduna bill asi chana hannabagi khongthang changsili aduga tampakta khundariba chawba proof mitei maitaina schedule draft demand tawri Autonomous Council 2021 bill asi tampakta khundariba miyoi singna chana hanba pamde aduga chingmi singna mitei bu schedule draft oyaningde asiguma chingmi amadi tampaki mitei maitaina magi khudongchaba phanggadaba demand ani asinasu Manipur gi apunbagi saktam mangsilakle haiba yare asiguma kaya asina leiba asigi mamangai degi leijaraklaba apunbagi saktam asi kaikhidanaba hotnaba haibasi leiba asigi ngasigi mirol asigi tangai fadaba oiri maram aduna mirol asida lengangliba miyamgi na paukholoi oiriba miyamgi mihut singna leiba miyamgi na makhalaga wakhal leitana achumba lengang ohenba tangai fadre lengangna asoiba khongthang lawraklabadi kaining tawre haiba yarba apunbagi saktam asi kaikhiduna leiba asida leiminariba Furuf kanglup singna magi furuf kanglup ki interest leina khrabadi leiba asi chawkhatpada maning halakpaga loinana mitopna laksin khiduna yellow mi sing mutkibasu yai masimat ti thoktanaba leiba asigi ngasigi mirol na mamangai degi leiraklaba apunbagi saktam mangkhidana bahonnaba chumi